Kuki militant singna trong laubi awang lekaida bom kapsinduna imungda tumduna lejaba pekliba angang ani laikidaba mama puna asokapan nangkiba amade thaudok adubu yaningdaba fongdoktuna khongjang changsiluba michamda CRPF na nongmai kapsinduna mioi ahum hatkibagi thaudok adubu yaningdaba fongdoktuna ngasi Thobal District ki manung chanba Wangjing Keithel da Miyamna National Highway 102 Tangkhai Thingduna Wakat Mifam famduna khongjang changsinkre Wangjing apunba maira paibi loop na sinduna pangthokiba Wakat Mifam aduda sarugya kibi maira paibi loop atsigi secretary Laisram Santi Devi na haikibada haukiba chahi ahumlo masida thoklakliba irang asi leingakna ngasi fauba yangshin biraktaba maramna dronglawbi ki tamthiraba thodok asi tholakpani India amadi Manipur leingakna hanna yingbidaba asi Manipur Miyamgi laibak thibani haiki leingak pasingna amaga hunnaduna lairingai Miyambu hanna yingbirakaba laibak thibani hauzik party masen amaga hunnaduna laibagi matam natre hairaduna Miyamna wanaraba matam asida leingakna nungsi chanana laihanba ngamdaba asi laibak thibani athuba matamda dronglawbi ki mihat pasing Miyam khangna chairak piyo haiki ngasigi Wakat Mifam aduda we want justice we want peace stop killing innocent peoples highway da free movement yahalo Miyam santi oina hinba pami amadi illegal immigrant sing tanto o haina thaba placard sing su sizinaki baga loinana kholau kaya su lauki Wakat Mifam loiraba matung Miyam aduna Wangjing Tentha AC MLA Paunam Rosen gi khuthangda Chief Minister Yumnam Khemchanda memorandum amasu pisinki khangkhangawdana bom nakjanduna imama da mama na macha konduna thumjariba imama da pitliba angang sahi manga katangariba nupa masa madi magi mungdi masa nupi tha manga tangariba nupi masa amu tamthina hatokpigiba aduga mari lena ngasi ekoi Wangjing bazar sida imaibel punamakna thamoi sokna nuaitaba amadi thoningdaba thudok adu amuhana thokdanaba ekoi na yaningde haiba wakhal lokalena ngasi ekoi mafam asida thana ase phanjabani asigum laba thudok tamthiraba thudok ekoina ngasi Manipur sida thorokliba asukuiraba 2023 May ahumdagi na ngasi phawada Manipur gi praja siksana awaba chaiteng khangana asukai matik Manipur da misi mina thokraba si phawada ngasi sarkar gi maikai dagi haudik phawada India sarkar mi Manipur sarkar na karigumba amata hanna yengbitana lerakpa se ekoi praja punamaki laibak thibani asigum laba thodok ase lairiba sarkar sina ekoi athuba matamda tronglawbi gi thokriba thodok asida sendariba mihat pa se Miyam athuba matamda puthokuna asumba bichar tawbiduna haiba mihat pa se khudakta ekoi phabiyu ngasimak ekoi gi sarkar sina ekoi amada insinaduna praja singakpi gada setbi gada haiduna thakhiba sarkar mari leinaba sarkar na ngasi phawada ekoi praja singbu yengbirakta amadi party masel amaga hunaduna leibibagi matam natre ekoi hauji Manipur praja sing awaba kaya na khang taina khangbada aduki matik waraba Manipur se thoiba semilonda kaya gi matik waraba amadi praja sing de ha launa awaba kaya khangna leiraba phawada sarkar gi maigeding asi phawada makoi gi yanaba amaga nusi sanana Manipur ing tapa porakpa ngamdana leiba haibase praja ekoi gi khwaidagi laibak thibani tuna nusi sanana Manipur da hanagi ing tapa Manipur ama porakna ba honabada sarkar na miyang jamgi